Nasi phungkiba tongan-tongan ba pause sing amadi social media dagi lokachaba pau singi update pijari ahanbada maroiba pau Myanmar gi update ta rebel singna khudum chanduna thamkraba mafam sing military army na amuk handokpa ngamkhre Burma dagi changchilakpa Chin Kuki refugee singna nisa chasilakuna ngoksin phajinaba toropada CC Purgi Kuki youth sing sawbana mai hokre paki apunba kholau gi update Arambai Tengol gi update ka loinana Manipur da tha taruk amaga Armed Forces Special Power Act sangdokre Afra sagot pasi malem da Kuki CSO sing khaktani haina khuraijam athobuna phongdorali India government na lalolup NNCN ke da sahi manga ben lauthokli basi lal lauthokba bumani haina NNCN ke na phongdorali Kuki Writers Group na Land Reformation yaningdaba phongdorali accident da mahiroi sing sokle anokba GST dukandar singna ngangna chalibra haina yengsinbagi thabak chathaba hokre niyam gi wangmada petroleum product yonba sing phaduna serak piragani truck driver phaijan khibagi wahauda steering pai debagi khongjang sangsinkre mahiroi lup tarukna ana layeng sang amadi diagnostic center sing yengsinba hauragani Chanden block ki SDO office ta SDC leitaba thamari phajilakadore Hauzik Pau Sandongna Pijari Churachandpur da Myanmar dagi changlakpa Chin Kuki singna CC Purgi mafam khudingmak maru oina lamhang singda leiba mafam singda nisa makai chasinduna thaksinduna drugs kaptuna lambi sorokta lakpa nupi angangda karan tabana singba kaya tawrakpadagi khosaunaraba Churachandpurgi youth Kuki singna lobuk lamhang singda thiba humbagi thabak chathabada nisa punna chaminaduna thakminaduna kapminaduna leramba nupa nupi jura marigi mathakta phagatkhre hairi punishment oina nupa nupi sing adu mafam amatada punna leiminnahan khibagi video su viral oirakre Makha tarakpada Kanglaipaki kholau hairiba Facebook account na asumna update piri Matamatamgi ipau khara adum pijabani ai lu amataga mari leinajade isa nupi amani ipau natana private message jagat thabirakanu haina sumna update pirakli Makha tarakpada Arambai Tengol gi Lujingpurel koronga bakhuman gi update ta ngayaki onthok onsin mitrangna pik thallaba yomlaba khunai asidadi makhal mathelgi maikhum upa tabani pangdaba miki thigi maikhum angawba apangbagi maikhum huranbagi maikhum pumnamak ima nahaki damaktani nongmadi nachana maikhum hangdoktuna imagi mafamda nachagi asengba amakpa yauddraba saktam soidana ucharakigani haina asumna update piri Makha tarakpada Manipur da Armed Forces Special Power Act October amadagi tha taruk amaga Manipur da extend tokre hariba district sing adudi Imphal East Imphal West Thobal Bishnupur Kakching hariba district manga asina konba police station Imphal Police Gamphen Police Station City Police Singjamai Patsoi Wangoi Porompat Hengang Irilbung, Thobal, Bishnupur, Nambol, Kakching, hariba police station sing asina konba mafam sing tha taruk amaga Armed Forces Special Power Act lakliba October amadagi tha taruk ama extend tawkhibani Hauzik pausigi pausing amuk sandongna pijari Malemgi lebak singna amadi miyamna draconian law ni haina laukthraba Armed Forces Special Power Act of Palisung chapa yankhaini palbu phongna chogatpa malemda amata ngairaba civil society organization di Kuki CSO singning khaktani haina Kokomi gi convener Khuraijam athobuna phongdokre Khuraijam athobuna X ta thagalakpa warol amada mahaki wafam asi phongdokpaga loinana ek asina ijam chamba non commission officer amada fawba singnaradi mi amabu nongmena kaptuna hatpagi ayaba piriba ek asi universally criticize toba loinana inhuman oiba amadi indemocratic oi haina phongdoklibani malemda khwaidagi chawba democracy chatpa lebak amani hainariba India da ek asigi marumda mioi lising kaya hatkre kaya amana miot minai gi saitheng phangli amadi mioi cha kaya na amuk hana thiba khangkhidre ek asigi marumda sasinaba fake encounter gi lamdam asida mioi kaya leikhidre masigi manungda case lising ama chamanga kunipal gi asumba YL phanganbinaba Supreme Court ta case file tawbagi manungda Apex Court asina random da
case kuntra ni thoi hanan lokatuna masigi matangda amuk hana hojik thigetpagi thabak chatharibani adubu laibak thibadi hariba case sing asigi manungda ama pawba fake encounter ni haina praman piba laitri chenaba lanmi amasung officer amata phaba laitri maramdi apspana mi hatpa otpa naiba amasung miyoibagi hak khongaunaba thong chathabagi ayaba pibanina haina su phongdorakli adubu matam amada apspagi mayokta laukiba adu kauthoktuna ngasina kotu amadi cookie organization for human rights na group kumba sing asina tuminna laisinba asina makoi asi kanano haibadu takjare asigumba CSO amana human rights defender ni haijariba asi kadai fawwa thajaba ngamgadoribano hainasu hanglakli Lalolop National Socialist Council of Nagaland Khaplangi mathakta ikui kuidringaida India government na lup asi sahi mangagi athingba thamle haina laukthokkiba bu lup asina lan laukthokpa gumbani haina lowbaga loinana India government na Nagagi sovereignty masak khangbiduna political dialogue tawgadabani haina phongdorakli NNCNK gi Ministry of Home Affairs and Publicity gi Major General retired Angmai Ninton Konyak amasung Kangalun Molatoni Lucingba Lup Asina Tadorok Pachirol Amagi Matungina Nagasing asi India amasung British India gi manungda leirakte hojiksu India gi saruk aman nate oisu oiroi Nagasing gi ningkha tamba asi makhoi gi birth right ni ishor amadi aikhoi gi ipai pu singna pirakpa khudol ni haina phongdorali cherol asin makha taraduna hai NNCNK na ngasi fawbada India gi lamgi saruk amatada sangsinduna leisinba amadi India gi laimaida inchi ama fawba khopchinduna leirakhide amadi India gi mathakta ngasi phawba lan hokhide adubu Naga singi lam ngaknaba amadi Naga ichil inauk singbu ngak senabagi damak achamba khulai sing sijinaduna ngak senduna lakli aduga India government na lup asibu mapal lamgi mateng phangduna lal hauri haiba wakhalon asi yamna pangdaba wakhaloni haina India government ta maral siri masigi su mathakta India government na makhoida sirakliba law haibadi Armed Forces Special Power Act 1959 Lawful Activities Prevention Act 1958 The Disturbed Areas Act amasung atai sathiba law sing naga tariba mafam singda thamjinduna naga singi ningkha tambabu namthaduna thamli Jerosil makha tan hai NNCNK bu unlawful organization ni haina laukthokduna sahi manga ban tawriba asi India government na lal laukthokpani hairi Government of India na khangadabadi naga gi lamda ain kaina amadi sakti sijinaduna occupy toksinduna leiri masigi ngaklogi damak Government of India na Indian Armed Forces million kaya naga gi lamjingda thamjinduna military crime sing chathaduna lakli Cherolasina makhatana phongdokoda Ministry of Home Affairs na thokiba NNCNK bu unlawful organization ni haiduna sahi manga ban tawbagi order asi handoktuna NNCNK gi lujingba singa phaminaduna political background dialogue sing matam chana loisinaba honagadabani NNCNK na North East da leiriba revolution group singa mari thamduna North East ki sanctity ngaknaba honaba haibasi legacy ama oina sahi yankai rom asida chathaduna lakli Jerosina aroibada hai Government of India na NNCNK bu unlawful organization ni haina laukthokpagi mahuta military crime chathariba Indian Security Forces amasung masigi agency sing asi unlawful amadi terrorist organization sing ni haina laukthokpana matik chai maramdi Government of India na araiba sakti sing sijinaduna Nagagi country da military crime sing chathaduna criminal amagumna Naga miyambu ot naiduna lakli haina Cherol asina aroibada makha tari Manipur dagi tokhaina taragani haijariba Cookie Jofurup ki Writers Group Cookie Organization for Human Rights na Manipur government na lokalakpa khongthang khudingmak ayatpa pigani haibagi matagum government asina tha sigi tara nipal da lam leiba yonbagi matangda thokhiba notification adubu yaningdaba phongdorakli KOHUR na thadorokpa chirol amagi matungina hai Manipur government na tha sigi tara nipal da thokhiba lam leiba amasung yonbagi anokba rules yawba notification adu Indian Constitution gi Article 371C violate tawduna tribal singi rights amasung land practice ta singnariba customary law sing khongawnabani hairi
Jerosin Makata Duna Hai, State Government Talk Liba notification adu amok hana review amasung amend tawiduna notification asi singi district singda chanahan biganu Hairakli Makata na organization asinda tribal elected representative sing Hills Area Committee chairperson civil society organization amasung constitutional expert singna issue asi munna khanaduna union government amasung president of India da thaduna amend tongna ba hona bana chungani hairi amaromda KOHUR gi Cherolsina munna khantaruragadi English ngamaga chamapun humbudrani thoigi June kunda Presidential Order aduda Land Constitution ge Article 371 C asigi makhada chingi lamchingda karigumba awonba ama tawge hairabadi government na mari leinaba executive natraga legislative consultant singda mangjongna paw piramgadabani aduga hairiba Presidential Order asida Article 371 C gi makhada chanagadoriba rules asi More Churachandpur Chandel district singdadi chanaroi haiba laikhiba maramna committee asina Manipur government na thokliba notification asina cookie singna namna tariba Churachandpur amasung Moreda chanahanbiganu haiba wafam asi piriba Article 371 C violate tawbo oina thokloidra haibagi wafam asini Garang nung tilpung ama makairom taba matamda Bisnupur district ke manung chanba nambol sabal laikai paringi kabu waxing hajinbamgi labukda school gi ben ama accident thokpadagi ben aduda tonglakiba angang sing achok apan nangle thaldok aduda ben aduda tonglakiba oja yauna angang sing achok apan nangbadagi manakta low suduna leiramba miyoi sing amadi achat ok sing tawriba singna sensin naraktuna angang sing adubu matam chana rescue tohubadagi ka hena khudong thibadi thohodre adubu ben adu mathang makha thongna accident thokpadagi gari gi charukta asogapan kharadi yaure soglaba angang sing adu mama mapa sing kogduna kuchin nakhre hairi Handakta nauna semdokraba goods and services tax GST dukandar singna ngakna chalibra haina yengsinbagi tabak chathakre state asigi maruoiba kaithel gi mafam ama oiriba MG Avenue amasung Thangal Bazar da hangliba wholesale dukandar singda Department of Tax ki Joint Commissioner Yumnam Indra Kumar amadi N Dinesh yauna Superintendent of Tax NG Jackie Khan Y Pradip amasung Data Operator Field Surveyor Office Assistant Singh Saruk Yaduna Sathakiba Drive aduga mari leinana Joint Commissioner Yumnam Indra Kumar na haikibada September 22 dagi hauna India sin thungna chatnaba haukraba Next Generation GST reform na lepkraba mamal sing wholesaler amadi distributor singna ngangna chatpa amadi miyam khanganaba dukan phamliba singna magi dukan singda display tawduna khangan gadabani amadi retailer singbusu Anoba leblak liba potki mamal sing asi khangan praja miyamda ahongba mamalda phanganaba hona gadabani haiki masida natana lisingani kuntaruki March amagi matungdagi hauna anoba MRP da pot khudingmak laklagani adum oinamak lisingani kuntaruk mas ama yaudriba fawdi hana leiriba MRP asi adum tharabasu pot yonba amasung leibada chanagani karigumba hariba niyamsing asi ngaktaba dukandar yaramlabadi madugi chapchaba cherak pigani pot leiriba singnasu mamal henjinna yonba thengnarabadi thokliba yoliba dukan adugi case memo lawduna department asida complaint thangalakpasu yagani haina phongdorali State asida niyamgi wangmada petroleum product yoliba singna numitara mangani fawbugi manungda leptrabadi Prevention of Black Marketing and Maintenance of Supply of Essential Commodities Act 1950 matung inna phaduna cherak piba horagani haina Consumers Affairs Food and Public Distribution gi Officer in Special Duty OSD Petroleum Oil and Lubricant Habum Bobina haikre wapamasi nitaipa chuthekta leiba DIPR gi Auditorium Hall da pangthokpa pawgi mifam amada phongdokibani mahana makata na haibada andro amadi hairoki mafam singda kana gumba miyoi kharana masagi yumda dispense unit machine thamduna petrol yoliba singna Ministry of Petroleum and National Natural Gas Notification Detect 13 March lisingani anigi makada piriba Certificate of Safety to be issued by Chief Controller and Certificate of Detection under Rule 126 of Petroleum Rules lisingani anigi piriba petroleum products singna niyam ngakna yolibra natraga Pifam thokpa licensing suna pairibra haibadu yengsin horagani petroleum products sing niyam kaina yoliba sing faraga makhogi mathakta lokhotpa yaba aingi oiba action lokhalagani haina su phongdoragli
Police truck driver ama maram chadana fajinki haibagi wahauda Senapati District Trucks Owners Association amasung Senapati District Truck Drivers Union na Imphal Dimapur lambida steering paidabagi khongjang changsinkre hiramsigi matangda phangba pawgi matungina Ayuk pung mga makairom tabada Senapati District ki Pawmacha Subdivision manung channa leiba Tungjoi Khuldagi Asipri David Koba truck driver ama National Highway number 2 Imphal Dimapur lambi paringi official police gate dagi meter chani chahum rom lapna laklaga leiba unauthorized checkpoint amadagi Saparamaina police na faki truck driver adu police na maram chadana phu chaikibaga loinana police custody da pusinki truck driver faki ba matam aduda arrest memo yaude amasung kari maramgi faribano haibadu mayak sengna khangan ba tawkide hari police ki thong adubu yaningda ba phongdokpa oina khudakta truck driver singna national highway paringda starring paidabagi khongjang changsinkibani hari hiramasigi matangda yanaba puraktriba fawba driver singna starring paidabagi khongjang asida ka henba atopa khongjang kaya changsilakpasu yai haina driver kharana phongdoragli amaronda Senapati District Deputy Commissioner na thokiba order amagi matung ina lambi semjinbagi paikatliba thabak singna maram oiraga matam khara National Highway 102 Ukrul Tolai Tadubi Road amasung National Highway 129A Maram Perel Road makal khudingmaki gari chatpa yadaba maramna khudaktagi chatpa yaragani hairi nong kana chubana maram oraga landslide tawbadagi lambi paring asida matam khara gari chatpa yaramdabadu mapungpana semjele chatpa yaragani hairakli Mahiroi Loop Tarukna Manipurda Leriba Government amasung Lanai Hospital sing loinana Diagnostic Center sing yengsinba horagani haina phongdokre Wangkaida leiba Student Union of Kanglaipak Sukki Office da pangthokpa pawgi mifam amada Mahiroi Loop Taruk asigi coordinator Thongnaujam Dhanakumar Maiteina wafam basi phongdokibani mahakna hai RIMS ta Doctor Singh amadi authority na mathau pangthokpada asoiba leibana misi mina amadi thokaningdaba tawdok sing toina thoklabara haibagi chingnaba leire maram aduna Mahiroi Loop Tarukna yengsin Horagani RIMS ki Doctor Singh Private Hospital amadi Masagi Diagnostic Center singda thabak tawre haiba miyamna khangnaraba wafam ngaktani adubu medical superintendent na miyamda minamle hainasu phongdokli Chandel District ke manung chana leiba Chandel Block ki Subdivision Officer SDO office ta dedicated Sub Deputy Collector SDC leitaba Laitana thabak torokpa tha mari phajilakadore athuba matamda SDC ama thabirau haina Chandel Naga People's Organization CNPO na mari lenaba authority ki puning singsilakli CNPO gi maikaidagi phongdorak lebadi SDO Office Chandel Block da hana SDC oiramba Sheikh Aslam Khan bu sahi asigi hokiba me Kuntra da transfer tawkraba matung office asida SDC leiraktaba tha mari phajilakadore dedicated SDO ama leitabana maram oiduna administration gi thabak thoram sing pangthokpada ninghanabata natana mapung phana pangthokpa ngamdre masida natana miyam gi tangai fadaba che changsing loba yauna thabak thoram kaya da khudong chadaba kaya mayokna hale hairi pungabak asina maram oiduna Chandel block asigi chawkhat thorangi thabak paikhatpada chauna khudong chadaba ohele maram asina administration gi thabak thoram sing Ningthina pangthokpada yamna maru oiba dedicated SDC ama athubada subdivisional officer SDO office Chandel block da thabir u haina Chandel Naga People's Organization na mari lenaba authority ki puning singsilagli Village Defense Force BDF singna Manipur government ta matam kuina dagi tahanduna lakpa demand sing pitoknabagi damakta thengkhang kayarak strike tongnaba lauthokhiba adubu state government na BDF singi demand maram chaba demand ni haina yamna lumna lobibaga loinana taliba demand sing asi pitoknaba state government na lokalakpa khongthang ama oina chatliba September gi tang 13 ta governor gi mingda home department na BDF singi demand sing examine amasung recommend tongnaba masak naiba officer taruk na saba committee ama semkhre haina All Manipur BDF Employees Welfare Association gi publicity secretary na press ta thadokpa chirol amana hairi chirol asin makata na hai asumna BDF singi maram chaba demand sing recommend tongnaba masak naiba officer tarukna saba committee ama semkhraba amasung committee asi semba numitagi tharaga tha amagi manungda committee gi report submit toroknaba order palli masi asina BDF singi welfare association gi paikaidagi thamlakliba wafamdi association asiga police department na state government ki knowledge makada daita chauna lobiraga BDF singna taliba
Demand-sing pithoknaba committee ama numit 10 manungda semge haina association da thajaba pirakhiba asi hokhiba July 13 dani adubu committee asi tha ama makhai chontharaga semki masina association ga police department ga negotiation taunakhiba wafam adu chapchana pangthokpa haibadu oidre hairakli chirol asina amoromda haibada home department na thenglabasu thengna committee ama sembi duna BDF singi demand recommend taunaba order thokpirakpa asida association government asibu awang thakta thagatpa amadi haraupam thokjari BDF singidamak demand sing asi yengsinbada pung ani changna discussion tawningai maram leite adubu committee semkhibadi kuire committee phamkhibi wafam hauju phawba mami udri maram asina BDF singi thamoida langtaknaba amadi phawhalle hari association asina roibada thamlakliba wafamdi committee sembada yawriba masak naiba officer singna BDF singbu macha manauni khanbiduna athuba matamda committee gi meeting phambiduna demand khudingmak examine tawraba matungda recommend tawbinaba association gi maikaidagi committee gi chairman member sing amadi convener gi puning chingsinjari hairakli lamyanba irabatpu communist party gi ni haiduna konchinduna thamde mahakti miyam gi comrade ni haina former minister M Narana rup mahal teng talleiba irabat babanda pangthokiba pawgi mifam amada phongdokre mahakna hai lamyanba hijam irabat ngasi lamdam asida tangdu leitadraba matam asida achumba mayon ama puraknaba honaramba khenaba leitaba samaj ama thamnaba honaramba manaba khunai semnaba honaramba miyamgi lujingba amani lamyanba asigi maramda nainabada nomada loiba naidaba thoramasi thabum ama chupna pangthokpani chamakun mapal suba jananeta irabat ki birth anniversary asi September thabum ama chupna pangthokliba asi lakliba September 13 da loisilagani miyamgi lujingba irabat lising 1993 ki September 13 da pokhi aduga Singaga Chamapan Nimpu Nipalgi September Kun Mathoida underground takraba matung September Kun Tarukta Laikide Jananeta Asigi Palan Thoramasi COVID-19 na maram oiraga matam khara lepkhraba matung irabat celebration Manipur amasung IISF ka pullaga tha asigi kuntrada palace compound da leiba ibuyama sumang lela sanglenda loisinbagi thoram pangthoklagani Manaba kunai amagi damak lamyanba hijam irabat haiba hiram masida lamyanba irabat lekidabagi humbudra marirak suba ningsing torom pangthokre Protection and Preservation Committee Manipur amadi lamyanba irabat ningsing torom observation committee na sinduna Manipur Press Club ki Loktak Hall da pangthokiba ningsing torom aduda PPCM ki convener Oinam Premjit advisor Lorembam Nganbi Lintok ki convener L Syam Kuman PCM ki advisor Y Lairik Leima Lintok ki co-convener K Thoiba Maitei PCM ki advisor Soraisam Memcha Lintok ki co-convener KH Kopen Luang PCM ki advisor Maibam Purnimasi amadi Lintok ki co-convener Y Tikenna Presidium member sing oiduna pangthokre Dr. Singna Medical Ethics ngakna chalabadi kananasu waroroi haina People's Action for National Democratic Movement pandamna thamlakpaga loinana private practice toba yahandaba haibasi chapchana chananchi haina phongdorali pandamgi chirol amada handak hospital da misi mina toina thorakpaga loinana pamdaba thoningdaba thodok sing thokraba matung rims ki director na hospital asigi doctor sing masagi duty hour matamda private hospital natraga mayumda lanai layengba yaroi karigumba yenglamlabadi action logani haina phongdokiba yamna fajaba wafamni amadi thabak oina onthorokpa adu miyamna khorangna ngairi Manipur ke Tampaki district sing da tuina ising isau thokpa thingnaba Tampaki district sing phawduna cheliba turel singi khongnung amasung masigi akoiba sing semjin sajin biu haina khwairak pana apunba singlupna Manipur gi governor Ajay Kumar Valada memorandum pisin kre lup asigi Governor da pisin kiba memorandum aduda haukiba chahi kharani amasung chaliba chahi khara asida Manipur gi Tampaki district ayambada toina ising isau thoktuna miyam awaba mayoknaduna lakli khusemgi manba ichau sing asigi maru oiba haurakpham asi maruoina turel khongnung peksiklakpa singi catchment area da uwa kokthokpa turel singa samnariba drainage sing matik charaktaba amasung turel longnambal sing piksilakpa asina maram oiri memorandum asina hojik Manipur ge oriba turel singi phibam palladuna hai tampak phawduna cheliba turel sing maruoina Imphal Nambol Iril amasung Thobal asi hojik nong khajikdang chubaga turel gi imai wangkhatuna ichau thokli
ꯇꯨꯔꯦꯜꯒꯤ ꯂꯧꯅꯝꯕꯥꯜꯁꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯅꯆꯤꯡꯕ ꯇꯣꯏꯅ ꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜꯁꯤꯡ ꯑꯁꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯑꯊꯤꯡꯕ ꯂꯩꯇꯅ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯌꯨꯝ ꯀꯩ ꯁꯥꯖꯤꯟꯕ ꯑꯃꯗꯤ ꯐꯦꯛꯇꯔꯤꯅꯆꯤꯡꯕꯁꯤꯡ ꯂꯤꯡꯈꯠꯅꯔꯛꯄ ꯑꯁꯤꯁꯨ ꯇꯨꯔꯦꯜꯁꯤꯡ ꯑꯁꯤꯒꯤ 이싱기 이치엘다 아초바 아팅바 피두나 코체임기 이चाउ थोप याबगी फिबमदा लहेली तुरेलसिंग असिदा यामना तोइना इचाउ थोनबगी मरमसिंग पल्लदुना हाई monsoon season nongju थादा catchment area singda oiriba singda paksana uwa kokthorokpana maram oiraga singda hauriba uwa singna surakliba nongsing chupsinduna thambagi mahuta ising adu angamba romda chentharaktuna chiltesin hengal hali aduga turel torban sing mapangal sontha ali asigumba ecology da kairakpa thongsing asiga turel khongnung sing piksilakpa asiga chap manaduna angambadagi chentharagliba isingna tampakta cheliba maru oiba turel singda imai chonduna ising चेलकपना मरम ओरगा तुरेल तोरबान काइबा तुरेलगी तोरबानगी मथक्ता लैबा अकुटपा मफमसिंगदा इसिंग तुंगसिनबा अमसुंग थोखननिंगदबा इचाउ थोक्तुना लोखमसिंग थुमजिनदुना अमांग अता थोगनबा अमदी मियामगी लनथुमदा इसिंग थुमजिनदुना अवाबा कया मायोकनादुना लागली थवंग असि स्टेट असिना येंगसिनबिदबा यावना चाउदुना लाकपा येंगसिनदना लाकपा ना मरम ओरगा तंपाकी डिस्ट्रिक्ट सिंगदा खुंदारिबा मियामदा सही अमदा यामद्रबदा अहुमलक इसिंग इचाउ मायोकनादुना लागली तंपाक खुंदारिबा मियामदा अवाबा हेना मायोकना हली सिंथर चेंथरकलिबा याम येंगलोरगदि स्टेट गवर्नमेंटना हौजिक लैरिबा तुरेल खोंनुंग असिदा अहेनबा फिट निफु येट ओइ लोक्सिनदुना तुरेल खोंनुंगसिंग सेंगवटपा लैरिबा तुरेल सिंगी तोरबान सिंग आरसीसी नत्रगा एसनरी रिटर्निंग वाल सिंग चनबीबा तुरेल सिंग फाउनरिबा ड्रेनेज सिंग विथ होल हापतुना सब ड्रेनेज सिंग मसिंग हेंगल हंदुना इसिंग तुंगहंदनबा वाटर सेट रेस्टोरेशन तौनबगिदमक सिंगी लम हाइबदी कैचमेंट एरिया सिंगदा उवा थाबा अमदी अपस्ट्रीम स्लोप सिंगदा ट्रीटमेंट तौबगा लोइनना तुरेल सिंग असिगी तोरबानदा सागदोरिबा रिटर्निंग वाल सिंगी मनाक नकपदा सर्विस लेन सेंगतुना खोंगना चटनबा लंबी अमसुंग असंग अमान थादुना फजहनबगी थबक पाखतपियु हाइनसु मेमोरेंडम अदुदा पल्ली